ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯑꯩꯒꯤ ꯏꯊꯛꯇ ꯏꯕꯨꯡ ꯑꯅꯤꯒ ꯑꯩ ꯈꯛꯇꯅꯤ꯫ ꯅꯨꯄꯤ ꯏꯊꯟ ꯈꯛꯇ ꯑꯣꯏ꯫ ꯅꯨꯄꯥ ꯃꯔꯛꯇ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯏꯆꯦ ꯑꯃ ꯂꯩꯗꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯠꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯇꯧꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤꯒꯤ ꯃꯁꯥꯟꯅ, ꯅꯨꯄꯥꯒꯤ ꯃꯁꯥꯟꯅ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ꯫ ꯏꯕꯨꯡ ꯑꯅꯤꯁꯤꯅ ꯁꯥꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯎꯏ꯫ ꯏꯃꯥꯅꯁꯨ ꯑꯩ ꯀꯞꯍꯜꯂꯛꯀꯅꯨ, ꯑꯉꯥꯡꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯈꯣꯏꯅ ꯁꯦꯟꯅꯔꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯅꯥꯎ ꯆꯥꯎꯍꯟꯕꯒꯤ ꯑꯩꯁꯨ ꯏꯕꯨꯡ ꯑꯅꯤꯅ ꯁꯥꯟꯅꯕꯗꯣ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯤꯒ ꯑꯃꯠꯇꯁꯨ ꯂꯣꯏꯅꯔꯛꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯄꯨꯡꯀꯛ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯏꯕꯨꯡ ꯑꯅꯤꯗꯤ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯤ꯫ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯍꯥꯏꯕꯁꯤ ꯈꯦꯟꯅꯕ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯔꯛꯇꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯕꯦꯁ ꯃꯥꯟꯅꯕꯗ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯑꯩꯒ ꯁꯥꯟꯅꯅꯕ ꯏꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯨꯡꯁꯤꯡꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯕꯨ ꯃꯆꯟꯗ ꯃꯆꯟꯗꯧꯅ ꯈꯜꯂꯒ ꯃꯈꯣꯏꯅ ꯆꯠꯄ ꯆꯥꯕ, ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯁꯨ ꯅꯨꯄꯤꯒꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥꯗꯧꯅ ꯑꯗꯨꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯦ꯫ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒꯗꯤ ꯑꯩꯒ ꯇꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯩ꯫ ꯁ꯭ꯀꯨꯜꯗꯅ ꯅꯨꯄꯤ, ꯌꯨꯝꯗꯅ ꯅꯨꯄꯥ ꯍꯥꯏꯗꯨꯅ, ꯅꯨꯄꯤ ꯇꯪꯈꯥꯏ ꯅꯨꯄꯥ ꯇꯪꯈꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯌꯥꯝꯕ ꯂꯛꯅꯩ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯏꯔꯥꯡ ꯐꯔꯥꯡ, ꯏꯟꯈꯠꯂꯛꯄꯒꯤ ꯌꯥꯑꯣꯟ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯪꯂꯛꯇꯦ꯫ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯄꯥꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯕ, ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯪꯗꯦ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯑꯩꯒꯇ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕ ꯍꯦꯛ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯔꯛꯈꯤꯗꯕꯅꯤನ ꯑꯩꯁꯨ ꯆꯞ ꯆꯥꯕꯤꯗꯨꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯌꯨꯝꯗ ꯅꯨꯄꯤ ꯌꯥꯎꯗꯕꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯌꯥꯝꯅ ꯇꯥꯡꯕꯅ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯑꯩꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯅ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯆꯠꯆꯔꯕꯁꯨ ꯏꯃꯥꯟꯅꯕꯤ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯅ ꯍꯥꯏꯕꯤꯒꯗꯕ, ꯁꯦꯝꯕꯤꯒꯗꯕ, ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯅꯒꯗꯕ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯄꯥꯝꯕ ꯍꯦꯛ ꯅꯤꯡꯂꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯅꯤꯡꯕ ꯑꯗꯨꯇꯅꯤ ꯑꯩꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯥꯏꯕꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯕ ꯉꯝꯖꯔꯦ꯫ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯃꯥꯅ ꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯅꯈꯤ꯫ ꯁ꯭ꯀꯨꯜꯗ ꯄꯨꯟꯖꯔꯕꯁꯨ ꯌꯨꯝꯗ ꯄꯨꯟꯕ ꯐꯪꯗꯕꯅ ꯁ꯭ꯀꯨꯜ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯂꯥꯞꯊꯣꯛꯅꯈꯤꯕꯗ ꯀꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯃꯁꯛ ꯐꯥꯎꯕ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯌꯥꯎꯏ꯫ ꯃꯤꯡ ꯅꯤꯡꯁꯤꯡꯂꯒ ꯁꯛ ꯀꯥꯎꯕ, ꯁꯛ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯡ ꯀꯥꯎꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯉꯁꯤ ꯄꯨꯟꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯄꯨꯂꯞꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯟꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯆꯍꯤꯁꯨ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯂꯩꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯥ ꯑꯃꯠꯇꯅ ꯐꯥꯎꯕ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯕꯨꯡ ꯑꯅꯤꯁꯤꯗꯤ ꯃꯊꯪ ꯂꯨꯍꯣꯡꯈꯤ, ꯏꯅꯝꯃ ꯑꯅꯤꯁꯨ ꯐꯪꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯒ ꯑꯩꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯥꯟꯅꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯣ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯛꯇ ꯇꯧꯕꯅꯤꯅ ꯏꯃꯥꯗꯤ ꯑꯩꯅ ꯉꯝꯃꯤ,
Nupagi sajat chatuna adum leibana imasu fana yamna waraklabasu aina mawa lobidabana haiba tanbadagi adumak toki. Adubu hausikti inamma ani lagdabanina makhoi anina aigi punsi asibu semdokpirakpa haurakhi. Nupi haibasidi liri khoirina ingna tapna leigadabani. Nangi nawongna tawadudi nupagi loina leire. Adudi karaidagi nupana nungsipami hairakaduino. Nungsiba yauramlasu nangi nawongna tawaduna kibadagi hairaktaba oirambasu yai haiduna. Inam makhoinasu aingonda yamna aibi. Tawbatabu aisu aigi sajat asi ibungsing amadi ibungsingga tinaba nupa ngaktaga loinarakpana nupigi ingtappa liri khoiriba haibadu amata fawba yaude. Yum kai panba yaraba matam asi fawbada haumin kaminarakpa isung imanaba imanabi kaya amadi yum makai panduna macha fawba yaunakre. Aduga hausikata aina ingkhalakpa nahadawna nushiba amuk tamkhidra. Nupigi lichatpu amuk tamkhidra aingondadi yamna wana thoi. Inamma anina fana kana semdokpiduna aibu nupi oibigi pusida lagnaba yamna kana honabikhi. Mabani changdana semdokpa yaba semdoklabasu hanadagi hona nupadawna leibana nupa ayambana aingonda nungsipami haibadi amata hairakte. Lekaigi misingnasu phagi tawduna aingonda langnarai. Madi nupani kana nupana hairakaduino nupini onsilaga hairakadaba mangaire haidunasu langnarai. Maduda ai kaya thoina sauningba pokte maramdi aigi lamcha sajat asi hanadagi hona nupadawna leirakpana aina leiriba mawong asina hairaklibani haiduna khandokjai. Nupigi dress setpa chaba ingba tapa khudingmak kharadi haire haibabu nupana hairaktaba asida ima amadi inamma aninasu yamna nungaijade. Aduga inamma khoiromgi mapamdagi nupa afaba mayam amasu lei. Tawbatabu aingonda nungsipami hairakpa nupa yaubara yengsi haiduna ngaiduna leibani. Nungsi hairakpa ngairingaida yumpanbagi sahisu hendokhrani khaladuna inamma akanna aingonda oiraroi kanararoi nupana hairakpa ngairadi matam henduna angangka amata yaudaba tare haibadagi imaga makhoi ahum tanaraga inammagi mapamlomda leiba afa-afaba nupasing adugi maraktagi makhoigi maramda inammana aingonda wari saraga aina apamba nupa khalali. Makhoisu hojikti angangmak natrabanina nungsipami hairuraga yaraktrabadi ikai khanduna haidabida adumak leibani. Tawbatabu haina singnaraga luhonglabadi loinamak yanariba ngaktani. Aisu imakhoi inammakhoina silakliba aduda yare khaladuna makhoina phanaba sillo haiduna haidokhi. Aiga luhongnabagidamakta haina singnariba nupa asisu machimanaw ahum nupa ngakta oirami makhoigisu nupi yaujaramde. Makhoigi machimanawdasu mana atombani mathakta mayamba ani leibadusu loina nupi thire. Mayambagi masasingsu loina chawrapani ma khata ngaire mayum pandabida leibagi. Moigi mama khoinasu machanupa asimatanga luhonglabadi makhoisu ni tarani haiduna leirambaga aina luhongbagi inammana sinjilakpa asiga tan chanabadagi ibani luhongbada tarami. Nupa mayumnasu luhongba asida yaningdaba amata leite moina dum henna thujina luhongba pami haiduna hairai. Aikhoiromgisu ayaba loinamak pikhi. Tawbatabu ibani luhongdringai matam asida amuktangdi sakhangmai khangnasi haiduna ahanba oina amuktang unakhi. Sakhangnaba khaktani ibani wasu kaya thoina ngangnade angangsu amata nanatrabana yamna ikai janarami. Masu ikaibadagi wa amata hodokte aisu ikaiduna tumina adum lei. Amabu oire sakhangnariba asina khwaidagi hena phare khaladuna numitu-masu ibani ngaihak unaramlaga adumak halai. Haijingdasu makhoigi ahalamansing lakladuna yamna fajana tawki. Aigi haijingni haibada lekai aduda kana amatana thajade. Karam kanda nupa koiraga kanaga nungsinaragabu luhonglibanu haiduna phawba hainakhi. Ibani luhongdringai mamangda amuktang unnakriba aduga luhongba numit aduda uriba aduna loire. Mana sak sungkhang khangnadrabasu amukta phawba thengnadrabasu luhonglaba matungdadi ngaihak letana unarabanina hanadi khara ikairami adubu
ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ 1-2 ꯍꯧꯖꯤꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯏꯀꯥꯏꯕ ꯀꯣꯏꯕꯗꯨ ꯈꯔꯗꯤ ꯐꯔꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯕ ꯐꯪꯉꯛꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯅꯧꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯏ꯫ ꯏꯇꯩ ꯑꯅꯤ ꯑꯃꯗꯤ ꯏꯆꯦꯁꯤꯡ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯔꯕꯅ ꯃꯈꯣꯏꯗꯤ ꯂꯣꯏꯅꯁꯨ ꯈꯪꯏ, ꯌꯥꯝꯅꯁꯨ ꯁꯤꯡꯏ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯈꯪ-ꯍꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯛꯄꯤ꯫ ꯑꯩꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅ ꯃꯐꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯨ ꯑꯃꯠꯇ ꯈꯪꯗꯕꯅ ꯏꯆꯦꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯕ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯆꯩ꯫ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯇꯨꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯏꯇꯩꯁꯤꯡ ꯑꯃꯗꯤ ꯏꯆꯦꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯕꯅꯤꯅ ꯃꯥꯅ ꯉꯝꯅꯕ ꯌꯨꯝ ꯑꯗꯨꯃꯛ ꯄꯥꯟꯅꯩ꯫ ꯅꯣꯡꯃꯇꯗꯤ ꯈꯟꯅ ꯆꯩꯅꯕ ꯇꯥꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕ ꯑꯣꯏꯕꯅ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯀꯣꯟꯗꯨꯅ ꯂꯩ꯫ ꯏꯆꯦꯈꯣꯏ ꯏꯇꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯀꯟꯕꯅ ꯌꯥꯝꯅꯁꯨ ꯐꯩ꯫ ꯑꯉꯥꯡ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯏꯊꯣꯛꯄꯤꯅꯕ ꯃꯤ ꯂꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯁꯪꯕꯒꯤ ꯑꯣꯏꯅ ꯇꯥꯔꯦ꯫ ꯂꯤꯅ ꯂꯨꯍꯣꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ, ꯋꯥꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯕꯅ ꯊꯕꯛꯁꯨ ꯇꯧꯔꯝꯗꯦ, ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ꯫ ꯑꯌꯥꯝꯕꯅ ꯏꯪꯈꯣꯜꯒꯤ ꯑꯣꯏꯔꯣ, ꯄꯨꯈ꯭ꯔꯤ ꯁꯦꯡꯗꯣꯛꯄꯒꯤ ꯑꯣꯏꯔో ꯑꯩꯗꯤ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯇꯩꯈꯣꯏ ꯏꯆꯦꯈꯣꯏꯅ ꯎꯔꯒ ꯑꯩꯉꯣꯟꯗ "ꯍꯩ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ, ꯅꯨꯄꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯏꯆꯦꯈꯣꯏ ꯏꯇꯩꯈꯣꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯩꯅꯕꯤ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯠ ꯇꯧꯊꯣꯛꯏ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯈꯣꯏꯅꯁꯨ ꯉꯛꯏ꯫ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯣꯟꯅꯔꯦꯅꯦ ꯁꯤꯗꯤ, ꯑꯉꯥꯡꯒ ꯌꯥꯎꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯉꯣꯟꯗ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯕꯅ ꯑꯩꯁꯨ ꯐꯥꯒꯤ ꯑꯗꯨꯃꯛ ꯇꯥꯊꯣꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯆꯠꯂꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯇꯧꯒꯅꯤ? ꯅꯨꯄꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯒ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯏ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯇꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯏꯕꯥꯅꯤꯁꯨ ꯑꯉꯥꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯌꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯏꯄꯥꯝ ꯂꯝꯗꯒꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯩ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥꯗꯧꯅ ꯍꯧꯔꯛꯄꯅ ꯑꯉꯥꯡ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯄꯥꯈꯠꯅꯩ꯫ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯗꯣꯛꯇꯔꯗꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕు ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯕꯅꯤ꯫ ꯗꯣꯛꯇꯔꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯒꯨꯂꯤ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯏꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯇꯝꯂꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯖꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯅꯒ ꯀꯦꯊ ꯅꯧꯊꯗꯨꯅ ꯅꯨꯄꯥ ꯐꯥꯕ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯧꯅ ꯂꯣꯏꯅꯔꯛꯄꯅ ꯃꯥꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ, ꯏꯃꯥꯟꯗ ꯃꯥꯟꯅꯩ꯫ ꯍꯛꯆꯥꯡ ꯈꯦꯟꯅꯔꯤꯕ ꯑꯁꯤ ꯈꯛꯇꯅꯤ, ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯏꯅ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯏꯆꯥ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯆꯔꯛꯏ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯁꯣꯏꯒꯦꯔꯥ ꯁꯣꯏꯔꯣꯏꯒꯦꯔꯥ, ꯅꯨꯄꯥꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯄꯥꯝꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈꯤꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯖꯩ꯫ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅꯒ ꯂꯨꯍꯣꯡꯂꯦ꯫ ꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯛꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯅꯤ꯫ ꯏꯀꯥꯏꯕꯇ ꯅꯠꯇꯅ ꯏꯄꯥꯝꯗ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯤꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯂꯩꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯨ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯤ꯫ ꯃꯥꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩ ꯏꯊꯟ ꯈꯛꯇꯅ ꯋꯥꯈꯜꯁꯦ ꯄꯪꯈꯟꯗ ꯈꯟꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯈꯣꯏꯁꯨ ꯍꯥꯟꯅꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯃꯇꯪ ꯂꯨꯍꯣꯡꯂꯕꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯏꯁꯨ ꯑꯃꯇꯪꯒ ꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯅꯤ, ꯑꯩꯉꯣꯟꯗ ꯈꯛꯇ ꯅꯠꯇꯦ, ꯃꯤ ꯑꯇꯩꯗꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯕꯗꯒꯤ ꯋꯥꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯋꯥꯕ ꯑꯁꯤꯗꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ?
ꯑꯁꯨꯝꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ, ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯅꯤꯡꯂꯨꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯏꯊꯟꯇ ꯈꯟꯗꯣꯛꯆꯔꯛꯏ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯟꯖꯔꯛꯏ, ꯂꯥꯏ ꯇꯤꯟꯒꯤꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏ, ꯗꯣꯛꯇꯔꯗ ꯇꯥꯟꯅꯔꯕꯁꯨ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏ, ꯁꯤꯗ ꯁꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯏꯊꯟꯇ ꯈꯟꯖꯩ꯫ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯒꯤꯔ, ꯅꯨꯄꯤ ꯁꯥꯕ ꯋꯥꯠꯂꯕꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯊꯥ ꯁꯥꯅ ꯃꯊꯥ ꯁꯥꯔꯤꯉꯩ ꯆꯌꯣꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯨꯡꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯕꯗꯒꯤ ꯏꯁꯣꯔ ꯃꯥꯅ ꯁꯥꯌꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟꯇꯅꯁꯨ ꯈꯪꯖꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯤ꯫ ꯃꯇꯝ ꯍꯦꯟꯗꯣꯔꯛꯑꯀꯥꯟꯗ ꯑꯩꯁꯨ ꯊꯥꯖꯗꯗꯨꯅ ꯐꯅ ꯀꯨꯏꯅꯗꯤ ꯌꯦꯡꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯃꯣꯝꯗꯒꯤ ꯏꯃꯥꯈꯣꯏ ꯑꯃꯗꯤ ꯏꯅꯝꯃꯈꯣꯏꯅꯁꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯎ, ꯑꯣꯏꯕꯨ ꯑꯣꯏꯔꯕꯁꯨ ꯑꯣꯏꯕꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕꯗꯨꯃꯛ ꯈꯪꯂꯕꯗꯤ ꯐꯩꯗꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯊꯥꯖꯗꯕ ꯃꯈꯩ ꯌꯦꯡꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯑꯁꯥ ꯑꯃ ꯊꯨꯡꯕ ꯑꯁꯤꯗ ꯍꯔꯥꯎꯃꯟꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯎ ꯑꯁꯤ ꯇꯝꯅꯤꯡꯕꯅ ꯈꯣꯔꯣꯛ ꯈꯣꯠꯇꯨꯅ ꯈꯨꯗꯛꯇ ꯑꯩꯅ ꯄꯥꯎ ꯂꯣꯏꯅꯃꯛ ꯄꯤꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯉꯟꯅ ꯍꯜꯂꯛꯏ, ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯕꯥꯅꯤ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠ ꯑꯃꯁꯨ ꯎꯅꯤꯡꯕꯗꯨ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯏꯇꯩꯈꯣꯏ ꯏꯆꯦꯈꯣꯏꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯑꯣꯏꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯦ, ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯨꯄꯤ ꯅꯨꯄꯥꯒꯤꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯇꯦ, ꯃꯃꯤꯠꯇ ꯑꯉꯥꯡ ꯑꯃꯕꯨ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯇꯝ ꯀꯨꯏꯅꯒ ꯌꯥꯎꯔꯛꯇꯕꯒ ꯊꯕꯛ ꯑꯀꯟꯕ ꯀꯌా ꯑꯃꯁꯨ ꯁꯨꯍꯟꯗ꯭ꯔꯦ, ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯏ꯫ ꯑꯩꯁꯨ ꯁꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ꯫ ꯊꯥ ꯀꯨꯝ ꯁꯨꯒꯗꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯕꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯇꯧꯈꯤ꯫ ꯊꯥ 9ꯒꯤ ꯆꯥꯛ ꯀꯧꯕ ꯑꯗꯨ ꯐꯥꯎꯕ ꯏꯃꯥꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇ꯭ꯔꯦ꯫ ꯏꯃꯥꯈꯣꯏ ꯂꯥꯛꯂꯒ ꯌꯨꯝꯗ ꯑꯣꯏꯅ ꯀꯧꯏ꯫ ꯒꯥꯔꯤ ꯂꯝꯁꯥꯡ ꯑꯁꯥꯡꯕ ꯇꯣꯡꯂꯕꯗꯤ ꯁꯣꯏ ꯉꯥꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ꯫ ꯊꯥ ꯀꯨꯝ ꯁꯨꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯄꯨ ꯏꯕꯣꯛꯀꯤ ꯎꯁꯣꯞ ꯑꯃꯗꯤ ꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯎꯁꯣꯞ ꯀꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯕꯥꯝꯕꯣꯟꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥ ꯋꯥꯏ ꯁꯪꯗꯕꯅ ꯆꯥꯛ ꯑꯗꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯒꯦ, ꯑꯥꯗ ꯂꯥꯛꯂꯅꯨ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯏꯊꯟꯈꯇ ꯂꯩꯍꯧꯏ꯫ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯂꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯦꯟꯅꯗꯨꯅ ꯁꯪꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯅꯔꯤꯕ ꯑꯗꯣꯝꯗ ꯃꯟꯗꯞꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯋꯥꯠ ꯑꯄꯥ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅ ꯃꯥꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯄꯥꯈꯣꯟ ꯁꯤꯐꯝꯁꯤ ꯃꯉꯣꯟꯗꯇ ꯑꯣꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯌꯨꯝꯗ ꯆꯪꯉꯛꯄ ꯄꯥꯛꯅ ꯁꯪꯗ꯭ꯔꯦ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯒ ꯑꯩꯒꯤꯁꯨ ꯆꯥꯛ ꯊꯤꯜꯂꯛꯏ꯫ ꯏꯇꯩꯅ ꯆꯥꯛ ꯊꯤꯜꯂꯛꯄ ꯆꯪꯉꯛꯄꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯑꯗꯨꯝ ꯆꯥꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯆꯥꯛ ꯈꯔ ꯊꯦꯡꯕ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅꯁꯨ ꯅꯥꯏ, ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯈꯤ꯫ ꯆꯥꯛ ꯊꯦꯡꯕꯒꯤ ꯉꯥꯎꯔꯤꯕꯅꯤ, ꯀꯣꯛ ꯂꯨꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯗꯦ꯫ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ, ꯄꯨꯛ ꯈꯤꯇꯪ ꯍꯦꯛ ꯅꯥꯔꯛꯄꯒ ꯄꯥꯈꯠꯇꯨꯅ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯆꯠꯄ ꯉꯥꯛꯇꯅꯤ꯫ ꯏꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯇꯩꯅ ꯆꯥꯛ ꯊꯤꯟꯕ ꯆꯪꯂꯛꯄ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯃꯈꯣꯟ ꯇꯥꯍꯧꯏ꯫ ꯑꯩꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯏꯇꯩꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯁꯪꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯗꯣ ꯑꯩꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯂꯩꯕ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯃꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯟꯊꯗꯨꯅ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯉꯝꯗꯗꯨꯅ ꯗꯣꯛꯇꯔꯗ ꯂꯥꯛꯄꯁꯤꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯈꯜꯂꯝꯃꯤ꯫ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯏꯃꯥꯕꯨ ꯑꯩꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ, ꯀꯞꯄꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯅ ꯎꯏ꯫
ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯏꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯅ ꯑꯩ ꯏꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯅ ꯏꯃꯥ꯫ ꯏꯃꯥꯅꯁꯨ ꯐꯔꯦ ꯐꯔꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯨꯝꯃꯝꯕꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯏꯁꯥꯁꯤ ꯂꯦꯡꯒꯦ ꯇꯧꯕꯗ ꯏꯁꯥꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯩꯅ ꯈꯪꯖꯩ꯫ ꯄꯨꯛꯇ ꯌꯥꯝꯅ ꯅꯥꯕ, ꯀꯟꯅ ꯅꯥꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯟꯅ ꯄꯨꯛ ꯀꯪꯂꯝꯕ ꯑꯗꯨꯁꯨ ꯀꯪꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯂꯦꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩꯅ ꯈꯪꯉꯤ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯇ ꯂꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯩꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯗꯕꯤꯗ ꯅꯣꯟꯊꯗꯨꯅ ꯀꯞꯄ ꯑꯗꯨꯗ ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯀꯞꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅ ꯀꯞꯈꯠꯄꯗꯒꯤ ꯏꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯃꯤ꯫ ꯅꯕꯨꯛ ꯑꯗꯨ ꯂꯦꯟꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯤ, ꯅꯪꯅ ꯆꯤꯡꯈꯠꯂꯒ ꯀꯞꯂꯕꯗꯤ ꯌꯥꯝꯅ ꯐꯔꯔꯣꯏ, ꯁꯣꯛꯀꯅꯤ, ꯍꯦꯟꯖꯤꯟꯅ ꯅꯥꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯦꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯞꯄꯗꯨꯗꯤ ꯇꯣꯛꯂꯝꯗꯦ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯣꯟꯅꯊꯪꯗ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩꯅ ꯐꯅ ꯀꯨꯏꯅ ꯋꯥꯟꯊꯔꯒ ꯂꯩꯈꯤꯕ ꯑꯗꯨꯅ ꯄꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈꯤꯕꯗꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯛ ꯑꯗꯨꯗ ꯂꯦꯜꯂꯤꯕ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯒꯤꯅꯤ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨ ꯀꯨꯏꯅ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯂꯒ ꯊꯥ 9 ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯂꯣꯏꯅ ꯎꯟꯅꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯄꯥꯞ ꯂꯩꯕꯅ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯔꯅꯨ ꯍꯥꯏꯗꯨꯅ ꯇꯝꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯨꯛ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯂꯒ ꯊꯥ ꯁꯨꯔꯕ ꯑꯁꯤꯗ ꯐꯥꯎꯕ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯏꯆꯥ ꯑꯁꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯧꯖꯩ꯫ ꯏꯇꯩꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯆꯥꯛ ꯊꯤꯟꯕ ꯆꯪꯖꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯏꯇꯩꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯄ ꯌꯥꯗꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ, ꯕꯥꯝꯕꯣꯟꯒꯤ ꯃꯟꯗꯣꯞ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯩꯅ ꯃꯤ ꯀꯧꯕ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯤꯉꯩꯗꯁꯨ ꯐꯅ ꯀꯨꯏꯅ ꯑꯩ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡ ꯒꯥꯔꯤ ꯋꯥꯏꯕꯒꯤꯁꯨ ꯑꯃꯨꯛ ꯇꯧꯅꯕꯗ ꯒꯥꯔꯤ ꯋꯥꯏꯕ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯩꯁꯦ ꯈꯔꯗꯤ ꯁꯥꯡꯅ ꯒꯦꯞ ꯂꯩꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯄ ꯌꯥꯗ꯭ꯔꯕꯁꯨ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯒ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯗ ꯄꯨꯕꯤꯔꯝꯂꯕꯗꯤ ꯑꯩ ꯑꯃꯗꯤ ꯏꯆꯥ ꯀꯟꯕ ꯉꯝꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥꯗꯤ ꯀꯜꯍꯧꯗ꯭ꯔꯦ, ꯑꯩ ꯈꯛꯇꯃꯛ꯫ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯏꯆꯥ ꯑꯗꯨꯒꯤ ꯑꯁꯥꯗ ꯍꯤꯡꯖꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯂꯣꯏꯅꯃꯛ ꯍꯔꯥꯎꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯀꯌా ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯋꯥꯅ ꯑꯩꯅ ꯎꯏ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯨ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯅ ꯍꯔꯥꯎꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯏꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯈ꯭ꯔꯦꯗ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯑꯋꯥꯕ ꯎꯠꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯀꯌా ꯊꯣꯏꯅ ꯎꯠꯇ꯭ꯔꯦ꯫ ꯑꯦꯔꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯁꯥ ꯁꯣꯛꯍꯧꯗ꯭ꯔꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ, ꯑꯉꯥꯡꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯀꯣꯟꯅ ꯆꯥꯝꯃ ꯄꯣꯛꯑꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯔꯕꯗꯤ ꯈꯟꯗꯨꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯗ ꯆꯍꯤ ꯀꯌꯥꯅꯤ ꯆꯪꯈ꯭ꯔꯤꯕ, ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯉꯥꯡ ꯑꯃ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯔꯅꯨ ꯍꯥꯏꯖꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯅꯤꯡꯗꯦ, ꯈꯟꯗꯕꯁꯨ ꯉꯝꯗꯦ꯫ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯒꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇꯕꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯈꯣꯏꯔꯥꯡꯉꯤ꯫ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯍꯧꯔꯕꯗꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯅ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯕꯤꯈꯤ, ꯊꯦꯝꯕꯤꯈꯤ꯫ ꯑꯉꯥꯡꯒꯤꯗꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯁꯣꯏꯍꯧꯗ꯭ꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ꯫
ꯑꯉꯥꯡꯗꯨꯗꯤ ꯏꯕꯥꯅꯤ ꯀꯣꯟꯅ ꯇꯞꯅ ꯄꯣꯛꯅꯤꯡꯕ ꯃꯇꯝꯗ ꯄꯣꯛꯂꯕꯁꯨ ꯌꯥꯏ. ꯅꯪ ꯁꯣꯏꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯄꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅꯁꯨ ꯊꯦꯝꯕꯤꯈꯤ. ꯍꯟꯗꯛꯇꯤ ꯂꯥꯏꯁꯨ ꯈꯨꯔꯨꯝꯗ꯭ꯔꯦ, ꯗꯣꯛꯇꯔꯗꯁꯨ ꯆꯠꯇ꯭ꯔꯦ, ꯀꯅꯥ ꯑꯃꯇꯕꯨ ꯑꯩꯅ ꯊꯥꯖꯗ꯭ꯔꯦ. ꯂꯥꯏ ꯈꯨꯔꯨꯝꯂꯒꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯁꯣꯔꯕꯨ ꯃꯤꯔꯥꯏꯖꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯆꯥ ꯑꯃꯗ ꯁꯤꯠ ꯂꯥꯎꯅ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯁꯨ ꯑꯃꯨꯛꯀ ꯊꯥ ꯂꯦꯞꯂꯛꯏ. ꯑꯗꯨꯕꯨ ꯈꯪꯗꯦ ꯅꯪꯅ ꯀꯔꯤ ꯇꯝꯂꯤꯕ. ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯆꯦꯛꯁꯤꯟꯅ ꯁꯣꯏꯗꯅꯕ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯅꯤ. ꯂꯥꯏ, ꯇꯤꯟ, ꯏꯁꯣꯔ ꯑꯃꯗꯤ ꯗꯣꯛꯇꯔꯗ ꯊꯥꯖꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗꯕ ꯌꯥꯗꯕ, ꯌꯦꯡꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯄꯨꯟꯅ ꯌꯦꯡꯂꯦ. ꯂꯥꯏ ꯇꯤꯟꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯃꯛ ꯈꯨꯔꯨꯝꯖꯔꯤ. ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯇꯥꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯆꯥꯖꯔꯤ. ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯔ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ.